ꯑꯩꯈꯣꯏꯅ ꯁꯦꯝ ꯁꯥꯖꯗꯨꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯊꯝꯖꯔꯕ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯋꯥꯔꯤꯗ ꯃꯁꯤꯕꯨ ꯀꯧꯕ꯭ꯔꯥ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯗꯣꯛ ꯀꯌꯥ ꯃꯥꯂꯦꯝ ꯑꯁꯤꯗ ꯊꯣꯛꯂꯤ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯕꯤꯌꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤꯗꯃꯛ ꯁꯤꯟꯖ ꯂꯥꯡꯖꯕꯅꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯃꯇꯝꯗ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯤ ꯇꯥꯔꯨꯔꯒ ꯇꯥꯕꯁꯤꯡꯅ ꯑꯉꯛꯄ ꯅꯨꯡꯁꯤꯕ ꯀꯞꯅꯤꯡꯕ ꯁꯥꯎꯅꯤꯡꯕ ꯀꯌꯥꯃꯔꯨꯝ ꯌꯥꯎꯏ ꯏꯟꯈꯠꯂꯛꯄꯒꯤ ꯃꯇꯝꯗ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯑꯗꯨꯃꯛ ꯃꯔꯤ ꯀꯌꯥ ꯂꯩꯅꯔꯦ ꯂꯩꯅꯔꯛꯂꯤꯕ ꯃꯔꯤꯁꯤꯡ ꯑꯁꯤꯗ ꯇꯥꯕꯗ ꯇꯨꯖꯨꯡꯕ ꯍꯦꯛ ꯇꯥꯔꯨꯕꯗ ꯏꯁꯥꯅ ꯑꯉꯛꯄ ꯐꯥꯎꯕ ꯀꯌꯥꯃꯔꯨꯝ ꯌꯥꯎꯏ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯨꯊꯣꯛꯄ ꯏꯟꯐꯣꯇꯦꯛ ꯁ꯭ꯇꯦꯟꯗꯔꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯇꯥꯃꯤꯟꯅꯁꯤ ꯄꯥꯔꯤ ꯃꯁꯥꯒꯤ ꯆꯍꯤ 23ꯔꯣꯝ ꯁꯨꯔꯕ ꯏꯟꯈꯠꯂꯛꯂꯤꯕ ꯅꯨꯄꯥ ꯑꯃꯅꯤ ꯁꯅꯥꯇꯣꯝꯕꯤ ꯄꯥꯔꯤꯒ ꯏꯔꯥꯞ ꯂꯥꯞꯅꯗꯅ ꯂꯩꯀꯥꯏ ꯑꯃꯗ ꯂꯩꯕ ꯏꯟꯈꯠꯂꯛꯂꯤꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯂꯩꯁꯥꯕꯤ ꯑꯃꯅꯤ ꯃꯉꯥꯜ ꯃꯍꯥꯛꯁꯨ ꯏꯟꯈꯠꯂꯛꯂꯤꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯄꯥꯔꯤ ꯁꯅꯥꯇꯣꯝꯕꯤ ꯑꯃꯗꯤ ꯃꯉꯥꯜ ꯆꯍꯤ ꯂꯦꯡꯒꯥ ꯉꯥꯛꯇꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯄꯥꯔꯤ ꯑꯃꯗꯤ ꯁꯅꯥꯇꯣꯝꯕꯤ ꯂꯩꯀꯥꯏ ꯑꯃꯗ ꯂꯩꯔꯛꯄꯅ ꯑꯃꯅ ꯑꯃꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯃꯇꯤꯛ ꯃꯌꯥꯏ ꯈꯪꯅꯕ ꯉꯥꯛꯇꯅꯤ ꯑꯃꯔꯣꯝꯗ ꯃꯉꯥꯜ ꯄꯥꯔꯤ ꯑꯃꯗꯤ ꯁꯅꯥꯇꯣꯝꯕꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯖꯤꯛꯇꯪ ꯂꯥꯞꯅ ꯀꯤꯂꯣꯃꯤꯇꯔ 5ꯔꯣꯝ ꯆꯠꯂꯒ ꯂꯩꯕ ꯃꯐꯝ ꯑꯃꯗꯒꯤꯅꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯧꯔꯛꯈꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯄꯥꯔꯤ ꯑꯃꯗꯤ ꯁꯅꯥꯇꯣꯝꯕꯤ ꯁ꯭ꯀꯨꯜꯗ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯔꯦ ꯇ꯭ꯌꯨꯁꯟ ꯆꯠꯃꯤꯟꯅꯔꯦ ꯑꯗꯨꯃꯛ ꯂꯥꯡꯗꯨꯅ ꯄꯪꯍꯧ ꯍꯧꯃꯤꯟꯅꯔꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗ ꯄꯥꯔꯤꯅ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯌꯨꯝꯗꯁꯨ ꯆꯠꯂꯤ ꯁꯅꯥꯇꯣꯝꯕꯤꯅꯁꯨ ꯄꯥꯔꯤꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯀꯔꯝꯅ ꯍꯧꯈꯤꯕꯅꯣ ꯈꯪꯗꯦ ꯃꯦꯇ꯭ꯔꯤꯛꯀꯤ ꯑꯦꯛꯖꯥꯝ ꯂꯣꯏꯔꯕ ꯃꯇꯨꯡ 12 ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯗꯨꯝ ꯃꯍꯧꯁꯥꯒꯨꯝꯅ ꯇꯤꯟꯅꯔꯛꯄꯒꯤ ꯍꯧꯅꯕꯤ ꯑꯗꯨꯃꯛꯇꯤꯅꯤ ꯃꯇꯝ ꯑꯗꯨꯗ ꯄꯥꯔꯤ ꯁꯅꯥꯇꯣꯝꯕꯤꯕꯨ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯖꯗ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯒꯨꯝ ꯇꯤꯟꯅꯗꯨꯅ ꯂꯣꯏꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯈꯤꯗꯦ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯅ ꯄꯨꯛꯅꯤꯡꯗ ꯏꯔꯥꯡ ꯂꯥꯡꯖꯕ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇꯒꯤ ꯏꯔꯥꯞ ꯂꯥꯞꯊꯣꯛꯅꯤꯡꯗꯕ ꯃꯒꯨꯝꯕꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯇꯧꯈꯤ ꯁꯅꯥꯇꯣꯝꯕꯤ ꯄꯥꯔꯤꯕꯨꯁꯨ ꯑꯗꯨꯃꯛ ꯌꯥꯝꯅ ꯅꯛꯅ ꯇꯤꯟꯅꯕꯅ ꯂꯨꯅ ꯑꯗꯨꯝ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯁꯅꯥꯇꯣꯝꯕꯤꯅꯗꯤ ꯄꯥꯔꯤꯕꯨ ꯍꯦꯛ ꯅꯨꯡꯁꯤꯕꯃꯛꯇꯤ ꯑꯗꯨꯃꯛ ꯉꯝꯂꯝꯗꯦ ꯃꯃꯥꯟꯅꯕ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯂꯣꯏꯅꯕꯒꯨꯝ ꯑꯗꯨꯝ ꯈꯜꯂꯝꯃꯤ ꯅꯣꯡꯃ ꯁꯅꯥꯇꯣꯝꯕꯤꯅ ꯄꯥꯔꯤꯗ ꯍꯥꯏꯈꯤ ꯄꯥꯔꯤ ꯂꯥꯎꯅꯤ ꯁꯤꯗ ꯂꯥꯛꯑꯣ ꯅꯨꯡꯁꯤꯅꯕꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯒꯦꯕ ꯅꯪ ꯈꯪꯕ꯭ꯔꯣ ꯅꯨꯡꯁꯤꯅꯕꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯌꯣꯕ ꯑꯁ ꯈꯪꯗꯦꯗ ꯁꯅꯥꯇꯣꯝꯕꯤ ꯅꯨꯡꯁꯤꯕ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯔꯤꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯅꯨꯡꯁꯤꯅꯕ ꯍꯥꯏꯁꯤ ꯅꯨꯄꯥ ꯅꯨꯄꯤ ꯅꯨꯡꯁꯤꯅꯕꯗꯨꯔꯣ ꯑꯩꯗꯤ ꯈꯪꯗꯦꯗ ꯍꯣꯏꯅꯦ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯈꯪꯅꯤꯒꯦ ꯅꯣꯡꯉꯥꯟꯗꯩ ꯅꯨꯃꯤꯠꯇꯥꯐꯥꯎ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯏꯔꯒ ꯑꯗꯨꯝ ꯀꯣꯟꯗꯨꯅ ꯂꯩꯔꯒ ꯅꯨꯄꯤ ꯅꯨꯡꯁꯤꯕꯒ ꯑꯝꯇ ꯈꯪꯉꯝꯃꯣꯏꯌꯦ ꯑꯗꯣ ꯑꯩꯗꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨꯔꯣ ꯀꯩꯅꯣ ꯈꯪꯗꯦ ꯊꯃꯣꯏꯁꯦ ꯏꯔꯥꯡ ꯂꯥꯡꯉꯦ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯃꯉꯥꯜꯗꯨ ꯈꯪꯕ꯭ꯔꯥ ꯃꯉꯥꯜ ꯍꯥꯏꯕꯗꯤ ꯑꯁ ꯅꯪꯁꯤ ꯈꯪꯈꯤꯗ꯭ꯔꯦ ꯀꯣꯂꯦꯖꯇ ꯊꯦꯡꯅꯕꯗꯣ ꯅꯣꯡꯃ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 4-5 ꯆꯠꯂꯒ ꯂꯩꯕꯗꯣ ꯃꯄꯥꯁꯨ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕꯗꯣ ꯒꯥꯔꯤ ꯐꯖꯕ ꯊꯧꯔꯒ ꯀꯣꯂꯦꯖꯇ ꯒꯦꯠꯇ ꯍꯦꯛ ꯂꯦꯞꯂꯝꯕꯗꯣ ꯑꯣ ꯈꯪꯉꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯁꯦ ꯄꯥꯔꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯦꯛ ꯎꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯑꯩꯁꯦ ꯉꯥꯎꯖꯩꯅ ꯍꯥꯏꯔꯤꯕ ꯑꯗꯣ ꯑꯩꯅꯗꯤ ꯈꯨꯝꯐꯝ ꯈꯪꯗꯗꯅ ꯀꯔꯤꯒꯨꯝꯕ ꯈꯨꯝꯗ꯭ꯔꯤ ꯁꯅꯥꯇꯣꯝꯕꯤ ꯐꯖꯕꯕꯨ ꯎꯔꯒ ꯄꯥꯝꯂꯣꯏꯗꯕ ꯀꯅꯥ ꯂꯩꯒꯦ ꯅꯪꯒꯤ ꯇꯔꯨꯕ ꯃꯤꯠꯌꯦꯡ ꯅꯪꯒꯤ ꯃꯥꯏꯊꯣꯡ ꯅꯪꯒꯤ ꯁꯝꯂꯥꯡ ꯅꯪꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯎꯕꯗ ꯉꯥꯎꯔꯣꯏꯗꯕꯁꯤꯕꯨ ꯀꯅꯥ ꯂꯩꯔꯝꯒꯗꯒꯦ ꯂꯣꯏꯅ ꯉꯥꯎꯔꯝꯒꯅꯤꯌꯦ ꯃꯥ ꯈꯛꯇ ꯅꯠꯇ꯭ꯔꯁꯨ ꯑꯇꯣꯞꯄ ꯅꯨꯄꯥꯁꯤꯡꯅ ꯎꯔꯁꯨ ꯅꯪꯕꯨ ꯁꯣꯏꯗꯅ ꯅꯨꯡꯁꯤ ꯍꯥꯏꯔꯛꯀꯅꯤ ꯑꯁ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯕ ꯄꯥꯔꯤ ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯎꯕ ꯅꯪ ꯕꯤ ꯁꯦꯔꯤꯌꯁ ꯅꯪ ꯁꯦꯔꯤꯌꯁ ꯑꯣꯏꯗ꯭ꯔꯦ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯗꯨꯒ ꯃꯥꯟꯅꯗꯤꯌꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯕꯗꯣ ꯑꯩꯁꯨ ꯊꯃꯣꯏꯗ ꯀꯩꯅꯣꯝꯃ ꯐꯥꯎꯋꯦꯕ ꯑꯁꯦ ꯍꯥꯏꯌꯣꯕ ꯅꯪꯁꯨ ꯁꯨꯃꯥꯏꯅ ꯅꯨꯄꯤ ꯑꯃꯅ ꯌꯦꯡꯉꯛꯄ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯅꯨꯄꯤ ꯑꯃꯗ ꯌꯦꯡꯈꯤꯕ ꯂꯩꯕ꯭ꯔꯕ ꯍꯥꯏꯌꯣꯕ ꯑꯩ ꯈꯪꯒꯦꯕ ꯁꯅꯥꯇꯣꯝꯕꯤ ꯅꯨꯡꯁꯤꯕꯗꯤ ꯑꯃꯒ ꯌꯥꯅꯕꯅꯤ ꯑꯃꯅ ꯑꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯅꯤ ꯑꯆꯦꯠꯄ ꯊꯥꯖꯅꯕꯅꯤ ꯑꯗꯨꯕꯨ ꯈꯪꯗꯦꯗ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯡꯁꯤꯕꯁꯤꯗꯤ ꯑꯃꯨꯛ ꯀꯞꯅꯩ ꯑꯃꯨꯛ ꯈꯠꯅꯩ ꯑꯃꯨꯛ ꯌꯥꯟꯅꯩ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯨꯡꯁꯤꯅꯩ ꯑꯩꯗꯤ ꯆꯃꯝꯅꯩꯗ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯒ ꯂꯩꯒꯗꯕꯣꯏ ꯅꯤꯡꯉꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯖꯣꯟꯁꯟ ꯍꯣꯏ ꯗꯦꯕꯤꯠ ꯍꯣꯏ ꯃꯣꯏꯅ ꯇꯝꯕꯗꯗꯤ
नुपीजे मोइना खंगनैसे अहुम मरिबु सुर माले अदु मखोइना साबा वारीदा आइदि ताबा नुंगाइतबसु याम यावे अदुबु खंगदेदा इदि याम सेना यारे यारे पारे नंगोंदा हंगदना करिम कानाबा नथे नंगना करि खंगनेगे नुंसिबा हाइबदुदि मंगालना इंगोंदा उलिबदो सोइदना इबु नुंसिबिबा माले आइसु माबु उबदा करिनो खर खनबा माले हाइफम खंगदबा अदुगा से अइना नंग उबददि कैसु इकाइदेदना अदो मा उरदि याम इकाइजै मसिबु नुंसिबगी ओरिजालाबा से हायोबा अमता हायोबा से अमता हायो अस खंगदेदा कइनो सनातोमि नंग हाइदबो नुंसिबाबु नंगदि नसक नतो फजबनिना मीना उरगा नुंसिना सुम हाइबो ओरंगनी नत्रगा हंगनासि लाउने लंबीदा थोला हंगनासि लाउबा मसक मतो फजबा चुंग फिरान चाबा हाइबसिदि मीना लोइना नुंसिरंगनी खंगरा सदुबु नंगना याम सीरियस की टाइप अदुगी सरू लारिक ता थवाई यावनो ओनसिलो मतिक चाबा मी मो ओरदि सोइदना मकि नंगी तुंगदा हयेंग कना सुवालोई अदुगा सनातोमदि अइबो हाइजो हाइरदि नुंसिनाबा हाइबसे फागी नथि होंदो होंजिन याबसु नथि अमुक्तंग थमोइदबु चुख्रबा अदुम थमोइदे लेगेदबा माल अदुबु खंगदेको आइसु एक्सपीरियंस लेबदि नथि अइना खंजबगी वानी नुंसिबा हाइबसिदि तोंगाले मागी मनाक्तगी लापथोंनिंथि माना तौथोरकपदा इफदा फजबनि इपक्ता पक्जबनि nganglabassu saurabassu khangdeda aide dumaina sum khalle yare nangi dudi nungsiba nate nangi dudi sairing waring lomda chatkreda kadai degino nate sanatombe sairing waring di irigliba singse nungsiba da kainaba nungsiba da minam biramlaba thamoi kairaba kayana wari sing aduba tasin khomjenduna sasilagi irakpane thokkiba yawbadagi karam manaduna su irakpane aide dumaina khalle urirai madabi sibu sasinabbu orabasu thokkiba orabasu phajadro wari sitaraga nungsibagi mamidi kharadi loin yawdrani masibu toksinabani haigadro yengone khamba thoibigi wari romeo juliet hir ranja masi kaktanati male masi thokkiba nungsinabagi wari singasi makhoi amana amagidamo adum lepkiba ngaktani hauji akhoi gi matam sida tawrisidi yengone nupi amana amasu khangnani mahaki chance manga dobagi mong du mangai amasi soikrasu hayeng amasi thamalore amasi soikrasu amasi thamalore adumaina khana bai mong du loi leitro khangdeda aidi masi yaningdi nungsiba haibase thamoida phorokpa ihuluni phajabagi nungsiba thibagi nungsiba aidi madugi thodokpa khandi phabu phajarabasu thibu thirabasu mubu murasu thamoina bu yanaradine aidi madu thodona leramgadaba mandi nupa singna nupi gi phajaba yenglaga nungsi haina phongdoi nupi masak thiba kuchumuba thamoi sengba nupi amata nupa na thidabagum tawi aduga nupi singna di nupa phajaba sudum yai phajadaba sudum yai makhoi bu nungsi biba luna tobigadaba thamoi sengba natraga pasha yamna paiba hayeng makhoi bu yum aduda aningbada tawraga thamgadabado madu khallaga mayum panbasu yawbu malida as khangdeda idi masi matangsi ai yarese nangna kari su khangorosi ado mangana hariba ai sem nungsi ado ai kari pami kari leruge aina pam khuding lege gai sanatumi nungsi nabada khudol pot piraga thamoi joi to bhaunade thamoi habesidi thamoi na joi to godabani toktoruk thabak na joi to godabani as yare mina nungsi dana haibadubu nangna mingodung maran sirdu karigino nungsiba khangju khangdana nangmuna puchidana pima kojarabro engonda mina nungsina makak hairakpasida mongonda tamaga manamo aigi bit thudekdana muksu tawri yare nanga tanabagi dog sarukne ai adum hainazarage o ai chale horen numidang waram la o ai chalege ko sanatumbe aina nangbu nungsibadi nangna khangbidre nangi na phamda ina nungsi hana phongdokpasu karamna phongdokadabano haibai khangti nanga iga lekai matada nangna lerubana nangi na phamda ina nungsi haibadi nangna khangbidre
ꯑꯩ ꯇꯁꯦꯡꯅ ꯀꯜꯂꯛꯄ ꯐꯥꯎꯏ꯫ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝꯁꯦ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯔꯛꯄ, ꯑꯗꯨꯕꯨ ꯈꯪꯇꯞꯇ ꯂꯥꯛꯄ ꯃꯤ ꯑꯃꯈꯛꯅ ꯐꯖꯕ ꯒꯥꯔꯤ ꯑꯃ ꯇꯣꯡꯗꯨꯅ ꯀꯣꯂꯦꯖꯀꯤ ꯒꯦꯠꯇ ꯂꯦꯞꯇꯨꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨꯅ ꯈꯪꯕꯤꯗ꯭ꯔꯒ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯕꯨꯅ ꯅꯪꯅ ꯃꯔꯨ ꯑꯣꯏꯅ ꯂꯧꯕ꯫ ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯑꯩꯅ ꯅꯪꯒꯤ ꯊꯃꯣꯏꯕꯨ ꯖꯣꯏ ꯇꯧꯕ ꯉꯝꯗꯕꯅꯤ꯫ ꯅꯪꯒꯤ ꯊꯃꯣꯏꯕꯨ ꯂꯝꯂꯥꯟꯕ ꯑꯃꯅ ꯖꯣꯏ ꯇꯧꯈ꯭ꯔꯕꯗꯤ ꯃꯗꯨꯁꯨ ꯃꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏꯅꯤ ꯍꯥꯏꯕꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯇꯣꯝꯕꯤ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ, ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯑꯁꯨꯝꯅ ꯄꯥꯔꯤ ꯑꯃꯗꯤ ꯁꯅꯥꯇꯣꯝꯕꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯨꯟꯅ ꯇꯝꯃꯤꯟꯅꯔꯛꯄ, ꯂꯩꯀꯥꯏ ꯑꯃꯗ ꯂꯩꯃꯤꯟꯅꯔꯛꯄ ꯑꯗꯨꯒꯨꯝꯂꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ꯫ ꯑꯃꯔꯣꯝꯗ ꯃꯉꯥꯜ ꯁꯦꯜ ꯊꯨꯝ ꯄꯥꯏꯔꯕ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥꯅꯤ꯫ ꯀꯣꯂꯦꯖꯀꯤ ꯃꯇꯝꯗ ꯁꯅꯥꯇꯣꯝꯕꯤꯅ ꯀꯣꯂꯦꯖꯇꯒꯤ ꯊꯣꯔꯛꯄ ꯈꯨꯗꯤꯡꯗ ꯐꯖꯕ ꯒꯥꯔꯤ ꯑꯃ ꯇꯣꯡꯗꯨꯅ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯂꯩꯖꯕ ꯃꯉꯥꯜ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯨꯡꯁꯤꯅꯕꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯂꯥꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯕꯒꯤ ꯋꯥꯔꯤ ꯑꯁꯤꯅ ꯇꯠꯇꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯥꯟꯅꯕ ꯋꯥꯔꯤ, ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯕ ꯋꯥꯔꯤ ꯄꯥꯔꯤꯗ ꯇꯠꯇꯅ ꯇꯝꯂꯝꯃꯤ꯫ ꯄꯥꯔꯤꯅ ꯑꯗꯨꯃꯛ ꯇꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯃꯔꯣꯝꯗ ꯄꯥꯔꯤꯅꯁꯨ ꯁꯅꯥꯇꯣꯝꯕꯤꯕꯨ ꯅꯨꯡꯁꯤꯖꯈꯤ꯫ ꯂꯩꯀꯥꯏ ꯑꯃꯗ ꯂꯩꯃꯤꯟꯅꯕꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕꯒꯨꯝ ꯃꯔꯨꯞ ꯑꯃꯅ ꯇꯤꯟꯅꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯆꯕꯗꯤ ꯃꯊꯃꯣꯏꯗ ꯉꯝꯖꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯁꯅꯥꯇꯣꯝꯕꯤ ꯑꯃꯗꯤ ꯃꯉꯥꯜ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯄꯥꯔꯤꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯖꯗꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯇꯥꯁꯣꯟꯅꯅ ꯊꯤꯟꯕꯒꯨꯝ ꯐꯥꯎꯗꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯍꯥꯏꯔꯨꯒꯅꯤ, ꯇꯥꯕ ꯇꯥꯕꯅꯤ꯫ ꯅꯨꯡꯁꯤꯕ ꯃꯍꯥꯛꯅ ꯍꯔꯥꯎꯖꯗꯨꯅ, ꯃꯍꯥꯛꯅ ꯅꯣꯛꯆꯗꯨꯅ ꯍꯣꯠꯅꯖꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨꯗ ꯌꯦꯡꯂꯒ ꯃꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗꯁꯨ ꯄꯥꯔꯤꯅ ꯑꯗꯨꯃꯛ ꯈꯥꯡꯗꯨꯅ ꯂꯩꯖꯈꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯅꯥ ꯑꯃꯗꯤ ꯃꯉꯥꯜ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤꯗ ꯑꯗꯨꯃꯛ ꯅꯛꯁꯤꯟꯅꯕ ꯍꯦꯜꯂꯛꯈꯤ꯫ ꯑꯃꯗꯤ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ, ꯄꯥꯔꯤ ꯂꯥꯛꯑꯣ, ꯁꯤ ꯂꯥꯛꯑꯣ, ꯁꯤ ꯌꯦꯡꯉꯨꯅꯦ, ꯁꯤ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯣ, ꯂꯥꯛꯑꯣ ꯁꯤ ꯌꯦꯡꯁꯤꯜꯂꯛꯑꯣ, ꯁꯤ ꯕꯣꯛꯁꯁꯦ ꯍꯥꯡꯖꯤꯜꯂꯛꯑꯣ꯫ ꯀꯔꯤꯅꯣ ꯑꯗꯨ, ꯀꯔꯤꯅꯣ? ꯃꯣꯕꯥꯏꯜ, ꯃꯣꯕꯥꯏꯜ, ꯑꯩꯒꯤꯗꯃꯛꯇ ꯃꯣꯕꯥꯏꯜ ꯑꯃ ꯂꯩꯕꯤꯔꯛꯏꯅꯦ꯫ ꯀꯔꯤ ꯃꯣꯕꯥꯏꯜꯅꯣ ꯁꯤꯕꯣ? ꯑꯦꯄꯜꯅꯤ ꯁꯤꯗꯤ꯫ ꯌꯥꯝ ꯇꯥꯡꯕꯅꯤ ꯁꯤꯗꯤ, ꯑꯩꯒꯤꯅꯦꯅ ꯄꯤꯔꯛꯏꯅꯦ꯫ ꯇꯨ ꯌꯦꯡꯉꯣꯁꯦ, ꯇꯨ ꯁꯤ ꯂꯩꯔꯦ, ꯂꯥꯛꯑꯣ ꯕꯣꯛꯁꯁꯦ ꯍꯥꯡꯖꯤꯜꯂꯛꯑꯣ, ꯇꯨ ꯁꯤ ꯂꯩꯔꯦ꯫ ꯑꯁ ꯃꯆꯨꯁꯤ ꯐꯖꯗ꯭ꯔꯥ? ꯌꯥꯝ ꯐꯖꯩ꯫ ꯄꯥꯔꯤ ꯌꯦꯡꯉꯨꯅꯦ, ꯌꯥꯝ ꯐꯖꯩ, ꯑꯇꯥꯡꯕꯅꯦ, ꯌꯥꯝꯅ ꯐꯩ꯫ ꯊꯥꯒꯠꯂꯣ, ꯁꯦ ꯐꯣꯟꯁꯦ ꯑꯝꯇ ꯊꯥꯒꯠꯂꯣꯕ, ꯃꯌꯦꯛ ꯁꯦꯡꯕ꯭ꯔꯥ ꯌꯦꯡꯁꯤꯁꯦ, ꯏꯕꯥꯅꯤ ꯁꯦꯜꯐꯤ ꯑꯝꯇ ꯀꯥꯞꯃꯤꯟꯅꯁꯤꯁꯦ, ꯁꯦꯕ, ꯁꯦ, ꯍꯣꯏ ꯍꯣꯏ ꯑꯩ ꯊꯥꯒꯠꯀꯦ꯫ ꯁꯦ ꯊꯥꯒꯠꯂꯦ, ꯁꯤ ꯂꯩꯔꯦ, ꯑꯣꯟꯁꯜꯂꯛꯑꯣ, ꯁꯤ ꯏꯕꯥꯅꯤ ꯑꯣꯟꯁꯜꯂꯛꯑꯣ, ꯅꯛꯁꯜꯂꯛꯑꯣ, ꯁꯤ ꯅꯛꯁꯜꯂꯛꯑꯣ, ꯃꯁꯤ ꯑꯄꯪꯁꯤꯗꯤ, ꯆꯪꯁꯜꯂꯛꯑꯣ, ꯁꯤꯗ ꯆꯪꯁꯜꯂꯛꯑꯣ, ꯅꯛꯁꯜꯂꯛꯑꯣ, ꯁꯤ ꯅꯣꯛꯑꯣ, ꯅꯃꯥꯏꯗ ꯅꯣꯛꯑꯣ꯫ ꯑꯩ ꯐꯣꯇꯣꯁꯦ ꯃꯉꯣꯟꯗ ꯑꯝꯇ ꯊꯥꯈꯤꯒꯦꯕ, ꯐꯣꯟꯗꯣ ꯍꯥꯡꯉꯦ, ꯃꯌꯦꯛ ꯁꯦꯡꯕ꯭ꯔꯥ ꯌꯦꯡꯉꯣ ꯍꯥꯏꯗꯅ ꯊꯥꯒꯦ꯫ ꯏꯁꯦ ꯅꯛꯁꯜꯂꯣꯁꯦ꯫ ꯑꯁꯨꯝꯅ ꯐꯣꯇꯣ ꯀꯥꯞꯂꯝꯃꯤ꯫ ꯑꯇꯥꯡꯕ, ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯤꯅ ꯄꯥꯏꯅꯕ ꯉꯝꯗꯕ ꯑꯦꯄꯜꯒꯤ ꯐꯣꯟ ꯑꯃ ꯄꯤꯔꯛꯈꯤ꯫ ꯌꯥꯝ ꯍꯔꯥꯎꯖꯈꯤ꯫ ꯁꯅꯥꯇꯣꯝꯕꯤꯅ ꯍꯔꯥꯎꯕ ꯎꯕꯗ ꯄꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯖꯈꯤ꯫ ꯄꯥꯔꯤꯅ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯗꯨꯅꯗꯤ ꯀꯗꯥꯏꯗꯒꯤ ꯁꯅꯥꯇꯣꯝꯕꯤꯒꯤꯗꯃꯛ ꯑꯦꯄꯜ ꯐꯣꯟ ꯑꯃ ꯂꯩꯕ ꯉꯝꯒꯅꯤ? ꯃꯍꯥꯛꯀꯤꯁꯨ ꯃꯣꯕꯥꯏꯜ ꯑꯃꯗꯤ ꯄꯥꯏꯖꯩ꯫ ꯃꯣꯕꯥꯏꯜ ꯑꯗꯣ ꯅꯥꯀꯟ ꯑꯃꯗ ꯅꯝꯃꯤ, ꯅꯥꯀꯟ ꯑꯃꯗ ꯃꯨꯠꯂꯦ, ꯅꯥꯀꯟ ꯑꯃꯗ ꯅꯝꯃꯤ, ꯅꯥꯀꯟ ꯑꯃꯗ ꯃꯨꯠꯂꯦ꯫ ꯄꯥꯏꯔꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯁꯦꯝꯕꯗ ꯐꯣꯟ ꯁꯦꯝꯐꯝꯒꯤ ꯃꯤꯅ, ꯌꯥꯔꯦꯕ ꯐꯣꯟꯁꯤ ꯁꯤꯜꯂꯣ, ꯁꯦꯝꯕꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ, ꯃꯃꯜ ꯍꯟꯖꯤꯜꯂꯤ, ꯀꯝꯄꯅꯤ ꯎꯔꯗꯤ ꯅꯪꯕꯨ ꯁꯣꯏꯗꯅ ꯐꯥꯕ ꯂꯥꯛꯑꯅꯤ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯛꯇꯨꯅ ꯃꯉꯣꯟꯗ ꯂꯛꯅꯕꯤꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯖꯔꯕꯤ ꯁꯅꯥꯇꯣꯝꯕꯤꯒꯤꯗꯃꯛ ꯃꯍꯥꯛꯅ ꯑꯇꯥꯡꯕ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃ ꯂꯩꯕ ꯍꯥꯏꯕꯗꯨꯗꯤ ꯃꯉꯣꯟꯗ ꯄꯥꯡꯒꯜ ꯂꯩꯇꯦ꯫ ꯑꯃꯔꯣꯝꯗ ꯁꯅꯥꯇꯣꯝꯕꯤꯒꯤ ꯄꯨꯛꯅꯤꯡ ꯖꯣꯏ ꯇꯧꯅꯅꯕꯒꯤꯗꯃꯛ, ꯑꯃꯔꯣꯝꯗ ꯁꯅꯥꯇꯣꯝꯕꯤꯒꯤ ꯄꯨꯛꯅꯤꯡ ꯑꯗꯨꯕꯨ ꯉꯝꯅꯅꯕꯒꯤꯗꯃꯛ ꯃꯉꯥꯜꯅ ꯑꯇꯥꯡꯕ ꯃꯣꯕꯥꯏꯜ, ꯐꯤꯖꯣꯜ, ꯐꯖꯔꯕ ꯂꯩꯀꯣꯜ ꯀꯌꯥ ꯂꯩꯗꯨꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯄꯤꯁꯜꯂꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯁꯅꯥꯇꯣꯝꯕꯤ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯍꯥꯏꯅꯕ ꯂꯩ, ꯅꯨꯄꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏꯕꯗꯤ ꯃꯤꯅ ꯒꯤꯐ ꯄꯤꯔꯛꯄꯅꯤ ꯍꯥꯏꯕꯁꯤꯁꯨ ꯍꯥꯏꯅꯕ ꯂꯩ꯫ ꯒꯤꯐ ꯄꯤꯔꯛꯄ ꯃꯇꯝꯗ ꯍꯔꯥꯎꯗꯕ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯒꯤꯐ ꯑꯗꯨ ꯄꯤꯔꯛꯂꯤꯕꯅꯣ?
ꯀꯅꯥꯅꯁꯨ ꯈꯟꯕ ꯇꯧꯗꯦ ꯍꯣꯏ ꯅꯨꯡꯁꯤꯅꯕꯒꯤꯅꯤ ꯅꯨꯡꯁꯤꯕ ꯑꯃꯅ ꯅꯨꯡꯁꯤꯕꯤꯒꯤ ꯃꯐꯝꯗ ꯄꯤꯔꯛꯄ ꯒꯤꯐ ꯀꯔꯤ ꯀꯥꯏꯕ ꯂꯩꯕꯒꯦ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯄꯤꯔꯛꯂꯤꯕ ꯒꯤꯐ ꯑꯗꯨꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯄꯤꯔꯛꯂꯕꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯥꯡꯖꯕ ꯇꯥꯕꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯨꯗ ꯄꯤꯔꯛꯄꯒꯤ ꯃꯥꯟꯕ ꯈꯔ ꯄꯥꯔꯤꯅ ꯐꯥꯎꯈꯤ ꯑꯗꯨꯒ ꯄꯥꯔꯤꯅ ꯍꯥꯏꯈꯤ ꯁꯅꯥꯇꯣꯝꯕꯤ ꯃꯣꯕꯥꯏꯜꯁꯦ ꯌꯥꯝꯅ ꯇꯥꯡꯃꯜꯂꯦ ꯑꯁ ꯅꯪ ꯍꯟꯗꯣꯛꯀꯣꯕ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯡꯕ ꯃꯣꯕꯥꯏꯜꯁꯦ ꯂꯩꯔꯒ ꯄꯤꯔꯛꯏꯁꯤꯕꯣ ꯀꯩꯅꯣ ꯄꯥꯔꯤ ꯅꯪ ꯍꯥꯏꯗꯨꯕꯣ ꯑꯁ ꯅꯪꯁꯤꯃ ꯅꯕꯨꯛ ꯐꯠꯈꯤꯗ꯭ꯔꯦ ꯃꯤꯁꯨ ꯈꯔ ꯈꯔ ꯐꯅ ꯎ ꯀꯩꯗꯧꯔꯒꯦ ꯑꯗꯨꯕꯨꯗꯤ ꯅꯪꯅ ꯀꯔꯤ ꯈꯪꯅꯤꯒꯦ ꯅꯄꯨꯟꯁꯤꯗ ꯅꯪꯗꯤ ꯅꯨꯄꯤꯃꯨꯛꯁꯨ ꯀꯣꯏꯅꯗꯦ ꯅꯨꯄꯤꯁꯨ ꯅꯨꯡꯁꯤꯅꯗꯦ ꯑꯣ ꯍꯌꯦꯡ ꯈꯪꯉꯛꯀꯅꯤꯌꯦ ꯅꯪꯁꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯅꯨꯄꯤꯗꯨ ꯂꯥꯛꯀꯥꯟꯗꯅꯦ ꯃꯥꯒꯤ ꯀꯔꯤ ꯀꯔꯤ ꯋꯥꯠꯂꯤꯒꯦ ꯀꯔꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯒꯦ ꯑꯗꯨ ꯈꯪꯉꯗꯤ ꯅꯪꯁꯨ ꯑꯗꯨꯝ ꯄꯤꯅꯤꯡꯒꯗꯧꯅꯤ ꯑꯩꯒꯤ ꯂꯩꯖꯗꯕꯗꯨꯅ ꯃꯤꯅ ꯄꯤꯔꯛꯏꯅꯤ ꯅꯪꯁꯦ ꯄꯪꯒ꯭ꯔ ꯄꯣꯠꯅꯤ ꯀꯩꯗꯧꯏ ꯍꯥꯏꯅꯣ ꯃꯤꯅ ꯄꯤꯔꯛꯄꯁꯤꯕꯣ ꯃꯥ ꯍꯧꯖꯤꯛ ꯔꯤꯛꯁꯣ ꯊꯧꯔꯒ ꯂꯩꯕꯗꯤ ꯅꯠꯇꯦꯗꯅ ꯃꯌꯨꯝꯂ ꯄꯩꯁꯥ ꯑꯗꯨꯝ ꯄꯥꯏ ꯃꯔꯨ ꯃꯁꯤꯡ ꯌꯥꯝꯅ ꯂꯩ ꯃꯄꯥꯁꯨ ꯃꯤꯅ ꯍꯥꯏꯅꯔꯤꯗꯅ ꯅꯤꯡꯊꯧꯔꯦꯟꯒꯤ ꯃꯆꯥꯅ ꯅꯪꯁꯨ ꯄꯨꯔꯥ ꯕꯦꯔꯥꯅꯤ ꯑꯗꯨꯃꯥꯏꯅ ꯂꯥꯟꯅ ꯎꯒꯅꯣ ꯅꯠꯇꯦ ꯅꯠꯇꯦ ꯁꯅꯥꯇꯣꯝꯕꯤ ꯑꯩꯅ ꯃꯥꯕꯨ ꯂꯥꯟꯅ ꯎꯕꯒꯤ ꯋꯥ ꯅꯠꯇꯦ ꯒꯤꯐꯁꯦ ꯌꯥꯝꯅ ꯌꯥꯝꯃꯜꯂꯦ ꯑꯩꯒꯤ ꯋꯥꯈꯜꯅꯤꯀꯣ ꯑꯗꯨ ꯑꯦꯅꯤꯋꯦ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦꯗ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯑꯁꯨꯝꯅ ꯅꯨꯡꯁꯤꯅꯕꯁꯤ ꯇꯞꯅ ꯇꯞꯅ ꯑꯗꯨꯃꯛ ꯈꯔ ꯈꯔ ꯍꯧꯈꯤ ꯅꯨꯃꯤꯠ ꯈꯔꯅꯤꯗꯒꯤ ꯊꯥ ꯈꯔꯅꯤꯗꯒꯤ ꯆꯍꯤ ꯑꯃꯅꯤ ꯍꯧꯖꯤꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯑꯁꯤꯗ ꯅꯣꯡꯃ ꯀꯥꯡꯗꯅ ꯁꯅꯥꯇꯣꯝꯕꯤꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗꯒꯤ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯆꯠꯄ ꯁꯥꯗꯨꯅ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯄ ꯀꯣꯂꯦꯖꯀꯤ ꯄ꯭ꯔꯥꯛꯇꯤꯀꯦꯜ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯊꯣꯔꯛꯄ ꯂꯣꯏꯅꯅ ꯂꯝꯕꯤꯗꯅ ꯐꯖꯕ ꯀꯥꯔ ꯑꯃꯅ ꯈꯥꯝꯗꯨꯅ ꯉꯥꯏꯔꯒ ꯁꯅꯥꯇꯣꯝꯕꯤꯕꯨ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯃꯉꯥꯜꯅ ꯆꯠꯂꯝꯃꯤ ꯅꯨꯡꯁꯤꯅꯗꯕꯁꯨ ꯅꯠꯇꯦ ꯃꯔꯨꯞ ꯃꯄꯥꯡꯁꯨ ꯅꯠꯇꯦ ꯅꯨꯡꯁꯤꯅꯕꯅꯤꯅ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯀꯣꯏꯗꯨꯅ ꯆꯠꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯅꯥꯅ ꯌꯦꯠꯄꯤꯒꯗꯧꯔꯤ ꯑꯁꯨꯝꯅ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯑꯁꯤꯅ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯅꯛꯁꯤꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯆꯠꯅꯔꯤꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯅꯍꯥ ꯉꯥꯛꯇ ꯑꯣꯏꯕꯅ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯀꯅꯥꯅꯗꯤ ꯊꯤꯡꯂꯨꯒꯅꯤ ꯀꯅꯥꯅꯗꯤ ꯌꯦꯠꯄꯤꯔꯨꯒꯅꯤ ꯑꯗꯨꯕꯨ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨ ꯄꯥꯔꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯝꯃꯤ ꯑꯗꯨꯕꯨ ꯁꯅꯥꯇꯣꯝꯕꯤꯗ ꯃꯍꯥꯛꯅ ꯊꯤꯡꯕꯁꯨ ꯉꯝꯖꯗꯦ ꯀꯔꯝꯅꯗꯤ ꯊꯤꯡꯂꯨꯒꯅꯤ ꯃꯍꯥꯛꯇꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞꯅꯤ ꯊꯃꯣꯏꯅꯨꯡꯗ ꯅꯨꯡꯁꯤꯖꯩ ꯍꯥꯏꯗꯨꯅ ꯂꯥꯠꯇꯨꯅ ꯂꯩꯖꯔꯕꯁꯨ ꯃꯇꯧ ꯀꯔꯝꯅꯗꯤ ꯃꯍꯥꯛꯅ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯗꯨꯗ ꯊꯤꯡꯂꯨꯒꯅꯤ ꯑꯃꯗꯤ ꯅꯣꯡꯃ ꯄꯥꯔꯤꯅ ꯁꯅꯥꯇꯣꯝꯕꯤꯗ ꯍꯥꯏꯈꯤ ꯁꯅꯥꯇꯣꯝꯕꯤ ꯉꯁꯤꯗꯤ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅ ꯀꯩꯗꯧꯔꯒꯦ ꯄꯥꯔꯤ ꯅꯪꯅ ꯃꯤꯒꯤ ꯒꯥꯔꯤ ꯀꯥꯔ ꯇꯣꯡꯉꯒ ꯀꯣꯏꯕ ꯆꯠꯄꯗꯣ ꯃꯗꯨ ꯀꯩꯁꯨ ꯐꯔꯣꯏ ꯃꯇꯝ ꯐꯠꯇꯕꯅꯤ나 ꯃꯗꯨ ꯃꯤꯅ ꯈꯨꯗꯣꯡꯆꯥꯕ ꯌꯥꯝ ꯂꯧꯅꯤꯀꯣ ꯑꯁ ꯌꯥꯔꯦ ꯄꯥꯔꯤ ꯅꯪꯁꯤ ꯃꯉꯥꯜꯁꯤ ꯅꯪꯅ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ ꯃꯤꯅ ꯄꯣꯠ ꯑꯃ ꯄꯤꯔꯦ ꯅꯪꯅ ꯑꯗꯨꯝ ꯁꯥꯎꯋꯦ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯀꯣꯏꯕ ꯆꯠꯇꯅ ꯄꯥꯈꯪꯒ ꯍꯅꯨꯕꯤꯒ ꯀꯣꯏꯕ ꯆꯠꯀꯗ꯭ꯔꯣ ꯄꯥꯈꯪꯒ ꯂꯩꯁꯥꯕꯤꯒ ꯍꯅꯨꯕꯤꯒ ꯍꯅꯨꯕꯒ ꯅꯪ ꯀꯥꯎꯔ ꯃꯥꯜꯂꯦꯅꯤ ꯌꯥꯝꯅ ꯂꯥꯟꯅ ꯈꯜꯂꯨꯅꯨ ꯏꯕꯨꯡꯉꯣ ꯅꯪꯗꯧꯅ ꯅꯕꯨꯛ ꯐꯠꯇꯕ ꯃꯤ ꯅꯠꯇꯦ ꯑꯩꯒꯤ ꯀꯩꯁꯨ ꯃꯥꯡꯅꯕ ꯁꯤꯜꯂꯨꯏ ꯃꯉꯥꯜꯁꯦ ꯑꯩꯒꯤꯅꯤ ꯑꯗꯨꯒ ꯑꯩꯁꯨ ꯃꯉꯥꯜꯒꯤꯅꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯏꯕꯥꯅꯤ ꯊꯨꯡꯅꯔꯒꯗꯕꯅꯤ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯁꯅꯥꯇꯣꯝꯕꯤ ꯑꯗꯨꯕꯨ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯕꯨ ꯊꯥꯖꯕ ꯍꯥꯏꯕꯁꯦ ꯃꯇꯝ ꯈꯔ ꯆꯪꯏ ꯃꯥꯒꯤ ꯇꯧꯊꯣꯔꯛꯄꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯔꯁꯨ ꯌꯦꯡꯕ ꯐꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯑꯩꯒꯤꯕꯨꯗꯤ ꯀꯔꯤꯁꯨ ꯏꯊꯧ ꯂꯩꯕ ꯅꯠꯇꯦꯗ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯁꯅꯨ ꯑꯗꯩꯗ ꯃꯇꯝ ꯐꯠꯇꯕꯅꯤꯅ ꯂꯩꯀꯥꯏꯒꯤ ꯂꯩꯔꯤꯕ ꯅꯃꯥꯟꯅꯕꯤ ꯊꯣꯏꯕꯤ ꯍꯣꯏ ꯑꯗꯒꯤ ꯑꯇꯩ ꯑꯇꯩ ꯂꯩꯔꯤꯁꯦ ꯍꯧꯔꯒꯁꯨ ꯅꯣꯡꯃꯇ ꯆꯠꯇꯦ ꯒꯥꯔꯤꯗꯨꯗ ꯅꯈꯣꯏ ꯑꯅꯤꯈꯛ ꯆꯠꯄꯗꯣ ꯃꯇꯝ ꯐꯠꯇꯕꯅꯤꯅ ꯐꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯌꯥꯔꯦ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯐꯠꯇꯅ ꯎꯕꯒꯤ ꯋꯥꯅꯤ ꯃꯤ ꯀꯩꯁꯨ ꯑꯗꯨꯃꯥꯏꯅ ꯐꯠꯇꯅ ꯀꯩꯁꯨ ꯈꯟꯗꯦ ꯑꯩꯒꯤꯗꯃꯛꯇ ꯄꯤꯔꯛꯂꯤꯕ ꯃꯃꯜ ꯌꯥꯝꯂꯕ ꯒꯤꯐꯁꯤꯡ ꯅꯨꯡꯁꯤꯔꯕ ꯋꯥꯍꯩꯁꯤꯡ ꯑꯣ ꯄꯨꯡ ꯀꯥꯡꯗꯦ ꯈꯪꯕ꯭ꯔꯣ ꯄꯨꯡ ꯀꯥꯡꯗꯦ ꯐꯣꯟꯁꯤꯗ ꯇꯧꯔꯛꯂꯤꯕ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯊꯥꯔꯛꯂꯤꯕ ꯚꯤꯗꯤꯑꯣ ꯐꯣꯇꯣ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯑꯩꯅꯁꯨ ꯑꯗꯨꯝ ꯊꯥꯏ ꯀꯩꯗꯧꯔꯤ ꯑꯩ ꯌꯨꯝꯗ ꯆꯥꯛ ꯊꯣꯡꯉꯤ ꯐꯣꯇꯣ ꯑꯝꯇ ꯊꯥꯔꯛꯎ ꯐꯣꯇꯣ ꯑꯗꯨꯝ ꯊꯥꯏ ꯀꯩꯗꯧꯔꯤ ꯑꯩ ꯗꯨꯛ ꯊꯥꯡꯃꯩ ꯊꯥꯒꯦ ꯇꯧꯔꯤ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤꯗꯨ ꯌꯦꯡꯅꯤꯡꯉꯦ ꯐꯣꯇꯣ ꯑꯝꯇ ꯊꯥꯔꯛꯎ ꯑꯩꯅ ꯑꯗꯨꯝ ꯊꯥꯏ ꯑꯗꯒꯤ ꯌꯥꯗ꯭ꯔꯦ ꯑꯇꯩꯗꯤ ꯍꯥꯏꯔꯔꯣꯏꯒꯦ ꯃꯌꯥꯝ ꯍꯥꯏꯔꯤ ꯑꯩꯅ ꯑꯗꯨꯝ ꯊꯥꯔꯤꯅꯤ
ꯑꯗꯣ ꯅꯪꯗꯤ ꯈꯪꯖꯄꯣꯟꯇꯦꯅꯦ ꯅꯣꯡꯃꯇꯪ ꯅꯪꯒ ꯑꯩꯒ ꯂꯩꯁꯤꯕꯨ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ꯭ꯔꯅꯦ ꯅꯪꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯗꯨ ꯐꯣꯇꯣ ꯑꯝꯇ ꯊꯥꯔꯛꯑꯣ ꯅꯪ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ꯭ꯔꯣ ꯅꯪꯗꯤ ꯀꯟꯖꯨꯁꯅꯦ ꯀꯟꯖꯨꯁ ꯃꯤꯗꯧꯅ ꯄꯨꯛꯆꯦꯜꯗꯨ ꯈꯔ ꯇꯤꯡꯉꯣ ꯐꯠꯇꯕ ꯈꯟꯒꯅꯣ ꯑꯐꯕ ꯃꯤ ꯍꯥꯏꯕꯁꯤꯗꯤ ꯃꯌꯥꯝꯒ ꯃꯥꯟꯅꯔꯣꯏ ꯑꯗꯨꯝ ꯐꯕꯅꯤ ꯈꯪꯕ꯭ꯔꯣ ꯅꯪꯅ ꯅꯕꯨ ꯐꯠꯇꯕ ꯈꯜꯂꯤꯗꯣ ꯈꯪꯖꯔꯦ ꯏꯕꯨꯡꯉꯣ ꯈꯪꯖꯔꯦ ꯅꯪꯒꯤꯁꯨ ꯍꯌꯦꯡ ꯅꯨꯡꯁꯤꯕ ꯂꯥꯛꯑꯀꯥꯟꯗ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯈꯪꯕ꯭ꯔꯣ ꯃꯤꯅ ꯇꯧꯔꯤꯁꯤꯡꯁꯦ ꯅꯨꯡꯁꯤꯕꯒꯤꯅꯤ ꯈꯪꯕ꯭ꯔꯥ ꯍꯣꯏ ꯁꯅꯥꯇꯣꯝꯕꯤ ꯆꯨꯝꯃꯦ ꯑꯗꯨꯕꯨꯗꯤ ꯅꯨꯡꯁꯤꯕꯒꯤ ꯄꯨꯝꯅꯃꯛ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯅꯪꯅ ꯂꯥꯟꯅ ꯈꯟꯒꯅꯨ ꯑꯩꯁꯨ ꯅꯪꯕꯨ ꯃꯔꯨꯞ ꯑꯃ ꯑꯣꯏꯕꯒꯤ ꯇꯤꯟꯅꯔꯛꯄꯒꯤ ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯕꯅꯤ ꯁꯣꯏꯈꯤꯗ꯭ꯔꯥ ꯂꯥꯟꯈꯤꯗ꯭ꯔꯥ ꯍꯥꯏꯕꯗꯨꯒꯤꯅꯤ ꯍꯣꯏ ꯌꯥꯔꯦ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯔꯅꯣ ꯅꯪꯒꯤ ꯈꯪꯅꯒꯗꯕ ꯅꯨꯄꯤꯗꯨ ꯈꯪꯅꯔꯣ ꯑꯗꯨꯒ ꯃꯥꯒꯤ ꯋꯥꯔꯤ ꯑꯃꯨꯛ ꯇꯥꯒꯦ ꯑꯩꯒꯤ ꯋꯥꯔꯤꯗꯤ ꯅꯉꯣꯟꯗ ꯌꯥꯝ ꯇꯥꯍꯜꯂꯦꯗꯅ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯉꯥꯜꯅ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯐꯝꯗꯒꯤ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯐꯪꯈꯤꯔꯝꯃꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯐꯪꯂꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯉꯥꯜ ꯁꯅꯥꯇꯣꯝꯕꯤꯗꯒꯤ ꯍꯥꯟꯅꯒꯤ ꯃꯑꯣꯡ ꯑꯗꯨꯗꯒꯤ ꯈꯖꯤꯛꯇꯪ ꯂꯥꯞꯊꯣꯛꯄ ꯃꯥꯟꯕ ꯃꯑꯣꯡ ꯈꯔ ꯇꯧꯈꯤ ꯑꯃꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯁꯅꯥꯇꯣꯝꯕꯤ ꯂꯥꯛꯈꯤ ꯑꯃꯗꯤ ꯄꯥꯔꯤꯗ ꯍꯥꯏꯈꯤ ꯄꯥꯔꯤ ꯅꯪ ꯊꯕꯛ ꯆꯤꯟꯕ꯭ꯔꯣ ꯀꯩꯗꯧꯔꯒꯦ ꯁꯅꯥꯇꯣꯝꯕꯤ ꯃꯉꯥꯜꯍꯣꯏꯗ ꯑꯝꯇ ꯆꯠꯂꯨꯁꯤꯔꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯉꯥꯜꯍꯣꯏꯗ ꯆꯠꯇꯣꯏꯗꯤ ꯀꯩꯒꯤꯅꯣ ꯉꯁꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯦ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯦ ꯑꯩꯅ ꯐꯣꯟ ꯇꯧꯕꯁꯨ ꯋꯥ ꯀꯛꯊꯠꯂꯤ ꯑꯗꯨꯒ ꯊꯕꯛ ꯈꯔ ꯆꯤꯜꯂꯤ ꯊꯕꯛ ꯂꯩ ꯑꯗꯨꯒ ꯕꯕꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯁꯦꯜ ꯊꯨꯝꯒꯤ ꯋꯥꯔꯤ ꯈꯔ ꯇꯧꯔꯤ ꯂꯧ ꯏꯪꯈꯣꯜꯒꯤ ꯋꯥꯔꯤ ꯇꯧꯔꯤ ꯒꯥꯔꯤ ꯂꯩꯕꯒꯤꯗꯨ ꯇꯧꯔꯤ ꯑꯗꯨꯝ ꯍꯥꯏꯗꯨꯅ ꯂꯩ ꯃꯦꯁꯦꯖ ꯊꯥꯔꯕꯁꯨ ꯀꯥ ꯍꯦꯟꯅ ꯍꯜꯂꯛꯇꯤ ꯌꯨꯝꯗ ꯆꯠꯂꯒ ꯍꯪꯉꯨꯁꯤꯔꯥ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯁꯅꯥꯇꯣꯝꯕꯤ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯆꯠꯂꯨꯕ ꯃꯇꯝꯗ ꯀꯔꯤꯁꯨ ꯃꯗꯨꯅ ꯑꯐꯕ ꯑꯣꯏꯒꯗꯕ ꯃꯥꯟꯗꯦ ꯑꯗꯨ ꯀꯩꯗꯧꯏ ꯍꯥꯏꯅꯣ ꯅꯨꯄꯥꯕꯨ ꯃꯥ ꯃꯊꯟꯗꯔꯣ ꯌꯥꯅꯗ꯭ꯔꯗꯤ ꯀꯣꯛ ꯇꯧꯊꯣꯛ ꯀꯩꯅꯣ ꯄꯥꯔꯤ ꯅꯪꯅ ꯈꯪꯗꯕ ꯈꯔ ꯂꯩꯌꯦ ꯃꯥꯒ ꯑꯩꯒ ꯀꯥꯏꯅꯕ ꯌꯥꯔꯣꯏ ꯃꯥꯒ ꯑꯩꯒ ꯁꯨꯡꯀꯥꯏ ꯀꯥꯏꯅꯕ ꯌꯥꯔꯣꯏꯌꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯁꯅꯥꯇꯣꯝꯕꯤ ꯄꯥꯈꯪ ꯑꯃꯒ ꯂꯩꯁꯥꯕꯤ ꯑꯃꯒ ꯅꯨꯡꯁꯤꯅꯕꯗ ꯑꯃꯅ ꯑꯃꯕꯨ ꯊꯋꯥ ꯁꯥꯟꯅꯗ꯭ꯔꯗꯤ ꯀꯣꯛ ꯇꯣꯛꯊꯣꯛ ꯂꯣꯏꯔꯦ ꯀꯩꯅꯣ ꯃꯥ ꯈꯛꯇꯔꯣ ꯃꯥꯜꯂꯦ ꯃꯁꯤꯗ ꯄꯥꯔꯤ ꯅꯪꯅ ꯈꯪꯗꯕ ꯈꯔ ꯂꯩ ꯍꯥꯏꯕ ꯑꯩ ꯃꯥꯒ ꯀꯥꯏꯅꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯀꯔꯤꯒꯤꯅꯣꯕ ꯑꯩꯉꯣꯟꯗ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯄꯨꯡ ꯈꯨꯗꯤꯡꯒꯤ ꯑꯩꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯂꯒ ꯑꯩꯒ ꯃꯥꯒ ꯌꯥꯝꯅ ꯇꯣꯏꯅ ꯎꯅꯈ꯭ꯔꯕ ꯃꯇꯨꯡ ꯈꯔ ꯂꯩꯔꯒ ꯍꯟꯗꯛ ꯃꯥꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯁꯤ ꯀꯔꯤꯅꯣꯕ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯕꯅꯤ ꯑꯩ ꯐꯤꯕꯝ ꯆꯥꯗ꯭ꯔꯦ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯤꯗ ꯃꯥꯒꯤ ꯌꯨꯝꯗ ꯄꯨꯁꯜꯂꯣ ꯍꯥꯏꯕꯅꯤ ꯃꯗꯨ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯥ ꯐꯣꯟ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯄꯥꯏꯔꯛꯇ꯭ꯔꯦ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯁꯅꯥꯇꯣꯝꯕꯤ ꯅꯈꯣꯏ ꯆꯦꯜꯂꯒꯗꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯄꯥꯔꯤ ꯅꯪꯅ ꯈꯪꯗꯕ ꯂꯩꯌꯦ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤꯕꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ ꯀꯔꯤ ꯅꯨꯡꯁꯤꯕꯒꯤ ꯀꯔꯤ ꯍꯥꯏꯌꯣ ꯁꯅꯥꯇꯣꯝꯕꯤ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯀꯔꯤ ꯊꯣꯛꯈ꯭ꯔꯒꯦ ꯄꯥꯔꯤ ꯅꯪꯅ ꯈꯪꯉꯣꯏ ꯍꯥꯏꯕ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯅꯪꯅ ꯈꯪꯉꯣꯏꯌꯦ ꯑꯩ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯤꯗ ꯆꯦꯟꯗ꯭ꯔꯕꯗꯤ ꯑꯩ ꯌꯨꯝꯁꯤꯗ ꯑꯩ ꯁꯤꯕ꯭ꯔꯥ ꯆꯪꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯃꯥꯅ ꯑꯩꯕꯨ ꯂꯧꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯀꯌꯥꯗ ꯄꯨꯔꯒ ꯑꯩꯕꯨ ꯀꯔꯤ ꯁꯅꯥꯇꯣꯝꯕꯤ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯡꯗꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯕꯨ ꯅꯪꯅ ꯀꯔꯤꯒꯤ ꯅꯪ ꯌꯥꯝꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯌꯥꯝ ꯄꯪꯉꯤꯗꯨꯕꯣ ꯄꯥꯔꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤꯕꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯁꯅꯥꯇꯣꯝꯕꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯤ ꯊꯃꯣꯏꯒꯤ ꯃꯔꯤꯅꯤ ꯍꯛꯆꯥꯡꯒꯤ ꯃꯔꯤ ꯅꯠꯇꯤꯌꯦ ꯍꯛꯆꯥꯡꯒꯤ ꯃꯔꯤ ꯍꯥꯏꯕꯗꯨꯗꯤ ꯃꯗꯨꯒꯤ ꯅꯨꯡꯁꯤꯕꯗꯨꯒꯤ ꯊꯨꯡꯅꯔꯕ ꯃꯇꯨꯡꯗ ꯂꯥꯛꯀꯗꯕꯅꯤ ꯅꯨꯡꯁꯤꯅꯕꯗꯤ ꯊꯃꯣꯏꯒꯤ ꯃꯔꯤ ꯑꯃꯅ ꯑꯃꯕꯨ ꯔꯦꯁꯄꯦꯛ ꯇꯧꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯅ ꯑꯃꯒꯤ ꯃꯑꯣꯡ ꯈꯪꯕꯗꯨꯅꯤꯅꯦ ꯅꯪꯅ ꯀꯔꯤꯒꯤ ꯈꯪꯗ꯭ꯔꯤꯕꯅꯣ ꯄꯥꯔꯤ ꯃꯥꯅ ꯇꯧꯊꯣꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯄꯨꯝꯅꯃꯛ ꯑꯩ ꯊꯥꯖꯈ꯭ꯔꯦ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯏꯀꯥꯏꯕ ꯄꯥꯝꯃꯨꯕ ꯂꯩꯇꯅ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯄꯨꯝꯅꯃꯛ ꯀꯠꯊꯣꯛꯈ꯭ꯔꯦ ꯁꯅꯥꯇꯣꯝꯕꯤ ꯑꯣ ꯐꯔꯦ ꯑꯗꯣ ꯃꯥ ꯍꯧꯖꯤꯛ ꯀꯔꯤ ꯍꯥꯏꯔꯤꯒꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯐꯣꯟ ꯇꯧꯕꯁꯨ ꯄꯥꯏꯗ꯭ꯔꯦ ꯃꯦꯁꯦꯖ ꯊꯥꯕꯁꯨ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏꯒꯤ ꯏꯃꯥ ꯕꯕꯥꯗ ꯍꯥꯏꯔꯒ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯄꯥꯔꯤ
इमा तारदी अइबु सोइदना हात क्यारकन मा कौबदि हरुन अखोय पाबुंग तारदी सोइदना मके ए हात खरनी अदुना थबक सिंगसे थोक्त्रिंगेदा नंग मतेंग खरा पांगबियो मागी मनाक तमता चटपियोबा फोन सुमदा पाइद्रे से चलोबा मागी मनाक तमता चलोबा माबु अमुता थेंबियोबा होय सनातोम्बी आई चलुरगे हाँ आई हलग नंगोंदा तमगे आई चलुकी असुमना सनातोम्बी अमदी मंगाल पाखंग लैसाबगी नुंगसिनबगी मरी अदुदगी युम्बानबगी लंबीरोमदा चंगसिनखिबना खोंगफमने यारक्तबना तंगाई फदना सनातोम्बी मंगालगा चेनबा चोंगबगी तंगाई फदबदु लेरमने मतम अदुदा मंगालना थवा साददुना तुमिना लेथोकी अमरोमदा पारी मंगाल कोइथी थीगिरम अमदी लंबी अमदा पारीना साइकल थौदुना लाके तंजा अदुदा दुकान अमगी ममांगदा मंगाल महाकी गाड़ी अदु खामदुना लेप लेरम मतम अदुदा पारीना महाकी साइकल अदु सरोकी मताइदे खामदुना मंगाल गी मनाक्ता चंगे मंगा पोचै लेबा लोइरबा कैदोरगे आई कैनोमता हाइजेगे तौबनी कैनो सिलो हाइर लौदना कैनो यारगदी साइबनु लेंथोपिरोबा आई साइदोन हाइजेगे तौ मी लेबनु नुंगाइतबा करिनो सिदा लाको हाइयाबदो नंगना करिनो कैदोरेनो कैदोरगे मंगा सनातोम्बीदो यामनो वारा होय माना फोन तौबसु नंग पाइद्रि हाइ अदुगा मेसेज थाबसु मत हंदे हाइब्रगेनो अदु याम कप्तन लेहोय नंगी मनाक्ता चलगम ता हंगबिरुचो ना थारैन ओ सनातोम्बीगी पखोनी नंग लाइजे चलो चलो यारे आई दम संगान तोरकेयो अदुगी दमक तो मी थारक्तना कोन फोन तो कोक मेसेज थाराजु केदरसु कोक याबदुबो मी गे थाजलक्तनगा तोय अदुन बिदु ममाय याम थैने ममाय खुदक तु यारोयबा सई मंगारे सक फजरमने ने तोइने दो चलो चलो यारे चलो आई फोन तोरकेयो मंगा सोइदनदि फोन तो तोबिरोको ए नंग करी वरिगे बा मंगा अदुमना हाबिगनो ऐसु लेकाइगी मबुंग मपानी माकी फिबम खरा चादबदुदा ए कैनो हाइजिबो यारे यारे चलो आई फोन तोरकेयो होरेन सोइदना तोबिरकदबरा करिनु मा हाइजिबो होरेन तोगेरा हयेंग तोगेरा आई तोरके चलोने मदु मंगोंदा हाइनेगिने चलोने नंगोंदा हाइबि मथौ गैतागे चलो चलो आई थबयाम चली चलो असुमना मंगालना पारीदा हाइरक्लमी पारीना खुतुम अदु सिंगदुना खांगदुना लाइकी अमदी महाखलकिरम मसिगी मतुंगदा सनातोम्बीदा तमनम सनातोम्बी पारी थेंगनरब्रो थेंगबुदी थेंगनरे महाकी मौंग मतौदुदी मौंग अमनिदा फोनगा तोरकदबा मानदे लेहोइबो फिबमदो ऐदी हरकपद नंगोंदा यामना हाइबनी नंगना अइना ngangbसे करिमदा थाजदि अदु फरे हौख्रेदि हौख्रे फोन तोरकप्रदि यंगो आई चलुखिगे मसिगी मतुंगदा फोन तोरकनी हाइबदु सनातोम्बीना ngaijरम अदुबो मंगाना फोन तोरखिरमदि असुमना नुमित मरी मंगानी म हौखिरम मसिगी मतुंगदा सनातोम्बीना लेपकी महाक कदाइदा चलिबनो करी तोरिबनो हाइबा सोइदनमकी महाकी मतुंग इंदना थीगे हैना खनकी मसिगी मतुंगदा महाक अयुक अंगनबा अमदा मफी मरो लोइसंदुना थबक चटपा सारगा मयुमदगी थोरक्तुना महाकना मंगालगी खुंगुल लेखिरम मंगालगा महाकका यामना तोइना उनबा होटल सिंग फास्ट फूड सिंग अदुगुम मफम कयादा महाक ऑटो अमा तोंगदुना कोई थीरम मतम अदुदा मखोय अनी यामना तोइना उनखिबा फास्ट फूड अमदा मंगालगी गाड़ी कार अदु खाम उखिरम मसिगी मतुंगदा महाक ऑटो अदुदगी कुमथदुना मची मरुम अमदगी महाक तुमिना येंगदुना लेखि पुंग खरा लेरबा मतुंगदा फास्ट फूड अदुदगी मसक मतौ फजरबी तंगौ रबी नुपी मचा अमगा लोइनना मंगालगा थोलकी अमदी ngathu thingthuruduna nupi macha aduna mangalgi makhut aduda koladuna mangalna mahakki gari adugi mamangda nupi adu phamhalami masigi matungda mangalna gari adu thoduna chatki oiriba phibam adu uba matamda
masa punamak Sanatomina thak thak nikhiram mahaki mafamda pangthokkiba adugumba thawong aduga chap manana lamlan binupi amagi mafamda mangana uliba mawong mataw udu uraga mahaki thamoi chekhairam ningba kairam mafam aduda ikai iki hundoktuna mamittagi mapi taba makhai lambi adugi mataida kaptuna lagi masigi matungda yumda halaki amadi pari sulaki Sanatombi oh pari ai sida lei ini hoi kai sakrage asida surana ma chakibani lani hoi baba de lebani oh kai doroge nang masing rang de khoi du sulak de kari doroge kai gino nami kai pom pomi dubo kai doroge ba mangal ga khanarabo ha kari gino khumdri dubo mangal ga khanaraba haibani pari aise khwaidagi pangba nupi haibadu oiram aina mabu thajaruba aduga hala tawthorba thabaksi agi thaboi ase mase tare kaino haisibo se Sanatombi kari dorge heba nongonda tina cherabro na nongonda phone torkani hebadu karimta hairaktrabro karimta hairaktre ai mahaki matung inarui akoina koiba chakhiba mafam akoina unakhiba mafam ai mahaki khungul yamna koina likhi akoina unakhiba fast food amada mahaki gari do khamduna leram gari adu aina machi amadagi leptuna du magengduna likhi pung khara leraba matungda masuk matok phajabi nupi ama mangonda nga tho thengturaga fast food adugi thuraki mahaki gari adugi mamangda phamale aduga gari adu thoduna chakki ai hojikta khangle bari aibu mana nungsiba nate aibu sanaramani aibu mahaki sanapotkum sanaramani angan matamda nangni ngonda nangna haibado aina lawjaramlabadi masi punamakse thoidabani yare se Sanatombi se karisu khalurunu se aina nongonda haidro nupi amagi thamoi joy tawna nanabagi damak mamal atangba gift mamal atangba mobile phirol sanalupa nupi sing da piraga nupi sing gi thamoi hekta joy tawba nupi ke amarum lei masi khangdanani ngasi babaina nupi amagi makonda nuksi haina phongtokpa ngamdri maramdi nupi amagi thamoi joy tawna nanabagi damak makhoi gi aning bapa magi khudor ingonda leiba ngamagi pangal ingonda leitaba aduna aina ngasi phawba nupi amagi mafamda nuksi haina phongdoktris se yare se hojiti anauba punsi ama sem sagadabani karigidamukta nangna ninganaribano nuksiba haibase thamoigi marini aina nongonda haridudi se magi wakan khaluronu haukrabadi loina haukredana pari ai magi wakan khandaba ngongani adubu pari hojik yamna lubo wafam ama lei karino kari lurage haisibo pari ai nangi nafamda haiba yamna ikaijai karino haisibo Sanatombi nuksinabada nupa amaga nupi amagi maridagi kari ahenba mari leikhrabagi aina mamangdasu haikridun ai mahaka yumbanmagi mari chathakri Sanatombi atuna aigi pibonungda nawa ama hojik nautamduna leiri hadaki thasina ahanbani masigi matungda kari tholakadagi haiba khangdi aigi phibamsida aibu kanana lobigani natraga aigi sigi phibamsida aina kanabu minamlaga nate pari ai hojik siba natana kari su upai leite ai sigiba tabani ai soidana sigani nate Sanatombi
ngaikhom tu ngaikho se ai nai sem ta tabiu se tabra yengo ai gi michi de moni ai thamoi nong na masu khangbi basu ai gi michi da nang gi mitu no kup ta na mukti yengbiu se kadai nang gi na kudu piro se ai pai ki ngasi phaw nang ai loina rak patina rak pada nang gi khudang da ina pai thi yengo nang gi khuchi ai pai ki nang gi taru raba nang gi misna da na matik sadra ba ai gi michi da mukta moni yengo nang gi thamoi duna ai gi michi da kari ui hai bado amukti yengbi ai gi michi da moni yengo kari uba fangi pare nang iba nungsibro Sanatombi angang oringidagi loinarakpa tinarakpani school kabadagi marup oiduna lakpani ngasi fawba nanggi awabada aina kariguma mata mateng pangba ngamti nangna iba nungsiba ngamdrabasu nanggi asigumba awaba amada aina mateng pangba ngamlabadi aisu nanggi marupni se nanggi awaba se aina kangani nangna thamoi sena yabirabadi nanggi awaba se aina soidana kangani pari aibu ngakpi ai nangna haiba aina injaramlabadi ngasi tholiba thaudoksi tholamoidaba adubu pare aigi punsi nangna kanbigani haiba ai yare adubu pare ai nangi nafamda wahai mata haisig hayu Sanatomi kalire hayu pare haukiba orabsu ai nangondagi mateng hamatang niba pami karino mateng habati pare angang oringidagi nang ai loina duna lakpani aina nangbu nungsijaba nang naiba nungsijaba aina kariguma mata khanghaudre ado hojikti aigi punsi su kanbirabanina aina nongonda wahai amatang hairaga aigi animbasi mata thunganbiyo hayu Sanatomi aina malem asida leriba fajaba punamak nangi nanakta puruktuna thambadi ngamgodaba mante maramdi aidi lairabani adubu aina hek ngamgodaba aina hek pangthokpa ngamgodaba orabadi nongonda ai nangi aningba pamada thungana honajagi se akarino hayo nangna pama kari lege pari hojikti aigi pibungda tamliba nawase ai mangan ba pami kari kaino na haidu Sanatomi asingmani pari Sanatomi madu pami angangdo aigi chamakni khana aina luna togani nate pari aigi punsida soikraba kongthang amagidama aina madugi chenapi ba pamti aina yade haibasu ai khangi adubu wafam asida nangna yabidrabadi ai nangna haibasu yaro aduga nangna iba nungsibiba taragadi aina haribase nangna karino masilaga amukta sinbiyo angangse mangan krasi masidagi henba aigi apamba karimata leiti asumna Sanatomi na parida mahaki pibung nung dumitamliba angang adu mahan krasi haiba wafam asi yamna kanahairam wafam asi yadaba tarabadi pari na haiba su yaroi haiduna Sanatomi na haikiram masigi matungda pari topom khangiti mahak amadigi amada ko chin kiram masigi matungda mahakna mahaki mamanaba clinic hangba makha mahakna khangna kiram masigi matungda mahaki mamanaba asumna mamanaba ama clinic ama hangi clinic aduda gainigi afaba doctor ama lai haibasi mamanabaduna hairam matamaduda wafam asi haudokuda mamanabaduna haujikti aina thingbana thabak asi yamna luba thabak amani hairami adubu pari ni yamna kanna mamanabaduna haijaki mi amagi punsigi siba amasung changbagi aruba tanjani haikiram mamanabadu yaningkide matamaduda
ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯑꯆꯪꯕ ꯄꯩꯁꯥꯗꯨ ꯀꯌꯥꯅꯣ? ꯁꯦ ꯚꯥꯏ, ꯑꯩ ꯄꯩꯁꯥꯁꯤꯡꯗꯨ ꯄꯨꯊꯣꯛꯆꯒꯦ, ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤ ꯀꯟꯕꯅꯤ ꯀꯩꯗꯧꯔꯒꯦ? ꯑꯁ ꯑꯗꯨꯕꯨꯗꯤ ꯌꯥꯕꯅꯤꯅ ꯑꯗꯩꯗ ꯍꯧꯖꯤꯛꯇꯤ ꯁꯣꯅꯣꯒ꯭ꯔꯥꯐꯤ ꯑꯗꯒꯤ ꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯕꯁꯦ ꯑꯩꯅ ꯌꯥꯗꯕꯅꯤ, ꯗꯣꯛꯇꯔꯁꯤꯅꯁꯨ ꯌꯥꯔꯣꯏꯗꯧꯕ. ꯅꯠꯇꯦ ꯅꯠꯇꯦ, ꯅꯍꯥꯛꯅ ꯈꯔ ꯌꯥꯅꯕ ꯈꯔ ꯍꯥꯏꯅꯕꯤꯌꯨ. ꯃꯤ ꯑꯃꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯍꯧꯒꯗꯧꯔꯤꯕꯅꯤ, ꯑꯩꯒꯤꯅꯤ ꯈꯜꯂꯨ. ꯑꯁꯨꯝꯅ ꯃꯃꯥꯟꯅꯕꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯨꯄꯥ 15,000 ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯋꯥꯐꯝ ꯑꯁꯤ ꯌꯥꯅꯈꯤꯔꯦ. ꯂꯨꯄꯥ 15,000. ꯄꯥꯔꯤꯒꯤ ꯃꯐꯝꯗꯗꯤ ꯌꯥꯝꯈ꯭ꯔꯕ ꯄꯩꯁꯥꯅꯤ. ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯨꯄꯥ 15,000 ꯑꯗꯨ ꯌꯥꯝꯅ ꯋꯥꯅ ꯃꯍꯥꯛꯅ ꯈꯣꯝꯖꯤꯜꯂꯝ ꯇꯥꯁꯤꯜꯂꯝ. ꯊꯥ ꯊꯥꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯇ꯭ꯌꯨꯁꯟ ꯇꯧꯕꯒꯤ ꯂꯥꯛꯄ ꯄꯩꯁꯥ ꯈꯔ ꯃꯃꯥ ꯃꯄꯥꯁꯤꯡꯗ ꯃꯍꯥꯛꯅ ꯍꯥꯏꯖꯈꯤ, ꯃꯊꯪꯒꯤ ꯊꯥꯒꯤ ꯄꯩꯁꯥ ꯂꯧꯔꯔꯣꯏ, ꯍꯟꯗꯛꯀꯤ ꯊꯥꯒꯤ ꯄꯩꯁꯥꯗꯨ ꯃꯥꯡꯖꯧꯅꯅ ꯄꯤꯌꯨ. ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯈꯣꯝꯖꯤꯟ ꯇꯥꯁꯤꯜꯂꯒ ꯃꯍꯥꯛꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯃꯃꯥꯟꯅꯕꯗꯨꯗ ꯄꯤꯔꯝꯃꯤ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯁꯅꯥꯇꯣꯝꯕꯤꯕꯨ ꯄꯨꯗꯨꯅ ꯑꯦꯕꯣꯔꯁꯟ ꯇꯧꯈꯤꯔꯝꯃꯤ. ꯑꯥꯏꯅꯗꯤ ꯑꯦꯕꯣꯔꯁꯟ ꯇꯧꯕ ꯍꯥꯏꯕꯁꯤ ꯌꯥꯗꯦ. ꯑꯗꯨꯕꯨ ꯁꯅꯥꯇꯣꯝꯕꯤꯒꯤ ꯅꯤꯡꯕ ꯊꯨꯡꯅꯅꯕꯒꯤꯗꯃꯛ ꯑꯦꯕꯣꯔꯁꯟ ꯇꯧꯈꯤ. ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯈꯪꯍꯟꯈꯤꯗꯦ. ꯌꯥꯝꯅ ꯂꯨꯕ ꯋꯥꯐꯝ ꯑꯃꯅꯤ. ꯂꯩꯁꯥꯕꯤ ꯑꯃꯅ ꯃꯇꯧ ꯀꯔꯝꯅ ꯑꯦꯕꯣꯔꯁꯟ ꯇꯧꯒꯅꯤ? ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯃꯤꯔꯣꯟꯕꯅꯤ. ꯗꯣꯛꯇꯔ ꯑꯗꯨꯅ ꯌꯥꯝꯅꯁꯨ ꯆꯩꯔꯛꯈꯤ, ꯌꯥꯝꯅꯁꯨ ꯉꯥꯡꯂꯛꯈꯤ. ꯄꯨꯟꯁꯤꯗ ꯑꯍꯥꯟꯕ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯕꯁꯤꯅ ꯃꯇꯨꯡꯗ ꯅꯃꯤꯠꯇ ꯅꯆꯥ ꯐꯥꯎꯕ ꯎꯗꯕ ꯌꯥꯏ. ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛꯅꯤ. ꯑꯗꯨꯕꯨ ꯇꯉꯥꯏ ꯐꯗꯅ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯀ꯭ꯂꯤꯅꯤꯛꯇ ꯒꯥꯏꯅꯤꯒꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯇꯉꯥꯏ ꯐꯗꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨ ꯇꯧꯕꯤꯈꯤ. ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯥ 3-4 ꯍꯧꯈꯤꯔꯝ. ꯊꯥ 3-4 ꯑꯗꯨꯗ ꯄꯥꯔꯤ ꯑꯃꯗꯤ ꯁꯅꯥꯇꯣꯝꯕꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯈꯤ. ꯁꯅꯥꯇꯣꯝꯕꯤꯅ ꯈꯟꯖꯈꯤ, ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯗꯤ ꯑꯁꯦꯡꯕꯗꯤ ꯄꯥꯔꯤꯅꯤ. ꯅꯛꯅ ꯂꯩꯕ ꯅꯥꯇꯣꯟ ꯎꯗꯕꯒꯨꯝ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯅꯛꯅ ꯂꯩꯕ ꯅꯨꯡꯁꯤꯕꯕꯨ ꯎꯍꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯟꯖꯈꯤꯔꯝ. ꯑꯃꯗꯤ ꯅꯣꯡꯃ ꯃꯈꯣꯏ ꯑꯅꯤ ꯐꯝꯃꯤꯟꯅꯈꯤ. ꯁꯅꯥꯇꯣꯝꯕꯤ, ꯐꯖꯗ꯭ꯔꯥ ꯑꯍꯥꯡꯕ ꯂꯩꯀꯣꯜ ꯑꯁꯤꯒꯤ ꯂꯩꯔꯥꯡꯁꯤꯡꯁꯦ ꯃꯅꯤꯡ ꯇꯝꯅ ꯁꯥꯠꯂꯤꯁꯦ? ꯑꯩꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯝꯅ ꯐꯖꯕ ꯂꯩꯀꯣꯜ ꯑꯃꯗ ꯏꯕꯥꯅꯤ ꯐꯝꯃꯤꯟꯅꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯈꯜꯂꯨꯗ꯭ꯔꯕꯅꯤ. ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯇꯝꯕꯤꯔꯦ. ꯑꯃꯔꯣꯝꯗꯕꯨꯗꯤ ꯅꯪꯒꯤ ꯅꯤꯡꯕꯗꯨ ꯀꯥꯏꯈꯤꯕꯅꯤ. ꯃꯥꯒ ꯊꯨꯡꯅꯔꯝꯃꯗꯤ, ꯅꯈꯣꯏꯅꯤ ꯁꯥꯎꯅꯔꯝꯗ꯭ꯔꯗꯤ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯤ ꯐꯪꯉꯝꯃꯣꯏꯀꯣ. ꯌꯥꯔꯦ ꯄꯥꯔꯤ, ꯍꯧꯈꯤꯕꯗꯣ ꯍꯧꯈ꯭ꯔꯦ. ꯃꯗꯨ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯕꯒꯤ ꯑꯩꯉꯣꯟꯗ ꯃꯊꯧ ꯇꯥꯗꯦ. ꯃꯗꯨꯒꯤ ꯋꯥꯐꯝꯗꯣ ꯑꯩꯉꯣꯟꯗ ꯑꯅꯤꯔꯛ ꯍꯥꯏꯕꯤꯒꯅꯨ. ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯤ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕꯅꯤ, ꯍꯛꯆꯥꯡꯒꯤ ꯅꯨꯡꯁꯤꯕꯗꯨ ꯅꯠꯇꯦ. ꯅꯪꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ, ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯅꯤꯡꯁꯤꯡꯕꯤꯔꯅꯨ. ꯑꯩꯕꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯤ ꯅꯪꯅꯤ. ꯀꯔꯤꯒꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯉꯟꯅ ꯐꯣꯡꯗꯣꯛꯄꯤꯗ꯭ꯔꯤꯕꯅꯣ? ꯁꯅꯥꯇꯣꯝꯕꯤ, ꯑꯩꯅ ꯅꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ. ꯅꯪꯅ ꯈꯪꯗꯕꯒꯤꯅꯤ. ꯑꯩꯗꯤ ꯅꯉꯣꯟꯗ ꯋꯥꯔꯧꯖꯔꯤꯕꯅꯤ, ꯅꯪꯅ ꯀꯔꯤꯒꯤ ꯈꯪꯕꯤꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ. ꯌꯥꯔꯦꯁꯦ, ꯍꯧꯖꯤꯛꯇꯤ ꯏꯕꯥꯅꯤꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯧꯔꯒꯗꯕꯅꯤ. ꯑꯩꯅ ꯋꯥꯐꯝꯁꯦ ꯏꯃꯥꯈꯣꯏꯗꯁꯨ ꯑꯩꯅ ꯈꯔ ꯍꯧꯗꯣꯛꯄꯅꯤ. ꯏꯃꯥꯅꯁꯨ ꯌꯥꯅꯤꯡꯕ ꯃꯥꯜꯂꯦ. ꯑꯉꯥꯡ ꯇ꯭ꯌꯨꯁꯟ ꯇꯧꯗꯅ ꯊꯥ ꯊꯥꯒꯤ ꯄꯩꯁꯥ ꯂꯨꯄꯥ 20,000-15,000 ꯂꯥꯛꯏ. ꯑꯗꯨꯒ ꯏꯕꯥꯅꯤ ꯍꯤꯡꯕꯒꯤꯗꯤ ꯑꯗꯨꯝ ꯇꯉꯥꯏ ꯐꯗꯅ ꯍꯤꯡꯕ ꯉꯝꯃꯅꯤ. ꯑꯗꯨꯒ ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯜꯂꯒ ꯑꯩꯒꯤꯁꯨ ꯇ꯭ꯌꯨꯁꯟ ꯕꯦꯁ ꯑꯃꯅꯤ ꯍꯥꯞꯆꯜꯂꯒ ꯏꯕꯥꯅꯤ ꯍꯦꯟꯅ ꯐꯪꯅꯅꯕꯒꯤ ꯍꯣꯠꯅꯔꯅꯤꯅ ꯑꯩꯅ ꯏꯃꯥꯗ ꯍꯥꯏꯕꯅꯤ. ꯏꯃꯥꯅꯅꯦ ꯑꯍꯥꯟꯕꯗꯗꯤ ꯈꯔ ꯌꯥꯅꯤꯡꯉꯝꯗꯦꯕ. ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯋꯥꯔꯤ ꯁꯥꯕꯗꯒꯤ ꯏꯃꯥꯅ ꯌꯥꯔꯕꯅꯤ. ꯑꯁꯦꯡꯕꯒꯤꯔꯣ ꯁꯅꯥꯇꯣꯝꯕꯤ? ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ. ꯑꯗꯣ ꯃꯄꯣꯛ ꯈꯨꯗꯤꯡꯃꯛꯇ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯅꯍꯥꯛꯅ ꯆꯠꯄꯤꯈꯤꯒꯅꯨꯀꯣ. ꯄꯥꯔꯤ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯑꯩ ꯆꯠꯂꯨꯏ. ꯑꯁꯨꯝꯅ ꯄꯥꯔꯤ ꯑꯃꯗꯤ ꯁꯅꯥꯇꯣꯝꯕꯤ ꯅꯨꯡꯁꯤꯅꯔꯝꯃꯤ. ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯟꯊꯨꯡ ꯉꯥꯏꯗꯨꯅ ꯂꯩꯔꯝꯈꯤ. ꯃꯁꯤꯒꯤ ꯃꯔꯛ ꯑꯁꯤꯗ ꯃꯉꯥꯜꯅ ꯅꯨꯡꯁꯤꯖꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯃꯉꯥꯜꯅ ꯐꯣꯟ ꯇꯧꯕ ꯃꯇꯝꯗ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯍꯦꯛ ꯀꯛꯊꯠꯂꯝꯃꯤ. ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯊꯣꯏꯗꯕꯒꯤ ꯃꯑꯣꯡ ꯇꯧꯔꯛꯈꯤ. ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯑꯁꯨꯝ ꯊꯣꯏꯔꯛꯇꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯉꯥꯜ ꯌꯥꯝꯅ ꯋꯥꯔꯧꯈꯤ. ꯑꯃꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯃꯍꯥꯛꯅ ꯁꯦꯟꯅꯈꯤꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯀꯣꯏꯁꯟ ꯁꯦꯟꯅꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯃꯉꯥꯜꯗꯒꯤ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯕ ꯃꯤꯑꯣꯏ ꯑꯃꯒ ꯃꯔꯤ ꯂꯩꯅꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯂꯝꯃꯤ.
amadi mamitnasu mahak uram mahakna koiba pubagum hairiba miyoi aduna nupi macha adu koipu puduna chalam masigi matungna mangal mahak mathwai yamna nungaijaramti mahana khanki Sanatombigi mafamda mahakna mirai kiba aduna mahakki mathakta amuk mirai rakpani haina khanki Sanatombi masak matawning thijarabi chung phiran charabi nupi ngaihak kaukthok lurabasu mangonda tholiba thodok aduna mahak Sanatombi bu ningsinglaki amadi Sanatombi mahakna thiraki amadi noma khanghodana Sanatombi gi number da mangala call torki hello hello kanano phone to birogli sibo Sanatombi aini ai mangalni ai bu khangdrabo nang aigi khonjel khangdrabo natraga aigi number sinang save tawdrabo ai kanano khangdiye aigi mobile number sida topa migi number amta save tawdi kana hobirabano Sanatombi ai mangalni ai nangbu logo la ibni se aina haribasi taw Mangalo karigi nangdi ngasi ingoda phone tawraiba aina nongoda phone tawkiba mayamdo nangna mata khangbigidi kari lege ngasi phone tawrolibo Sanatombi ai nangi na phamdi yam lankre ai bom tang hakpiyo ibanigi nungsibagi khudo nokoi aina punna lobo laklabani aina haribasi mungto tabiyo kaino ne haisibo Sanatombi di yum pankhiba leitri Sanatombi di hauji ining tamna leijari yare call do mi ona boiramani thamo ai thaba khara chile thambiro nathile Sanatombi hey Sanatombi aina haise tabiyo Sanatombi aina gina phomda lale phone thambigunu please aina hariba chamdo tabiyo Sanatombi se aina hariba chamdo tabiyo ai thaba khara chile phone do thambiro ai sune somda ahalamana haina singna duna leiraba phone do thambiro adugane matumana number sida call tobiraglano makadana call toragadi number se aina block tawjarani thai thamjarage ko asumna mangala torokpo call adu Sanatombina thamkiram nungsinabagi lamida tholiba thodok kayan angakpa kayan loiba naiti thokli pari Sanatombi amadi mangalge punchida su angakpa thodok kaya ngasigidi tangka kasi matanga sida loisinjari kariguma tabiriba singna khoidabirabadi tangka kasigi makha amuk lakhibasu yai nungsiba amagi mafamdadi karisu khenaba leite thamoide yanabadu kaktani hektamuk nungsibabu leiduna pubasu yadi fibamna mawong kyana awon ohongbadi kya dam puduna lai adubu sengba nungsiba haibasidi lengdabani thamoida dum leibani kawbiganu aina mabu mirairabadi mina mu mirairakpa haibadi masana tabani nungsibada minambiruno thamoi sengbiyo nungsibo hai khara hairaga khudol por khara piraga migi thamoibu joi tawgadaba nati ai mangaira haina chatkiba mi mata ngasi phawba mai pa aga halaktabani nungsibo hai haibiyo mi boi kai khomna biyo ado masu soidana mini kai khomna birakani ai mangaira haina chalaba ai ngondagi hena ngamba dum lakani aina mafajare hairaba aingodagi hena fajaba mi lakani aina thirabani khanduna chalabadi aingodagi hena natai chadabasu dum thengnabani wari asida mapung phabo ibiragana wari asi mathang asida lo henjagi miyamgi comment gi matungina wari makha satajagi tabiri basingbu jem sagurjamna mukana khurumjari
ꯍꯧꯖꯤꯛ ꯇꯥꯕꯤꯈ꯭ꯔꯦ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯑꯣꯗꯤꯑꯣ ꯗ꯭ꯔꯃꯥ ꯃꯁꯤꯕꯨ ꯀꯧꯕ꯭ꯔꯥ ꯅꯨꯡꯁꯤꯕ episode 1. ꯊꯧꯔꯝ ꯂꯥꯟꯊꯣꯛꯇꯨꯅ ꯇꯥꯍꯟꯖꯔꯤꯕꯁꯤ 90.0 ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯑꯃꯗꯤ ꯗꯥꯏꯃꯟ ꯇꯤꯚꯤꯒꯤ ꯊꯧꯔꯝ ꯄꯔꯦꯡꯁꯤꯡꯅꯤ. ꯌꯨꯇ꯭ꯌꯨꯕ ꯑꯃꯗꯤ ꯐꯦꯁꯕꯨꯛꯇ ꯂꯩꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯃꯊꯪꯒꯤ ꯄꯦꯖꯇ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯑꯅꯧꯕ episodeꯀꯤꯗꯃꯛ ꯂꯥꯛꯄꯤꯌꯨ. ꯉꯥꯏꯍꯥꯛꯇꯪꯒꯤ ꯑꯣꯏꯅꯗꯤ ꯌꯨꯇ꯭ꯌꯨꯕ ꯑꯃꯗꯤ ꯐꯦꯁꯕꯨꯛꯇꯒꯤ ꯂꯥꯞꯊꯣꯛꯆꯔꯤ. ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯗ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯅ ꯃꯈꯜ ꯃꯊꯦꯜ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯒꯦ. ꯌꯨꯇ꯭ꯌꯨꯕ ꯑꯃꯗꯤ ꯐꯦꯁꯕꯨꯛꯇꯒꯤꯗꯤ ꯉꯥꯏꯍꯥꯛꯇꯪ ꯂꯥꯞꯊꯣꯛꯆꯔꯤ. ꯄꯨꯝꯅꯃꯛꯄꯨ ꯁꯨꯔꯖꯤꯠ ꯈꯨꯃꯟꯆꯥꯅ ꯈꯨꯔꯨꯝꯖꯔꯤ.